Ngasi nungdaran phongkiba kangleipa camera-gi pause dagi maruoiba pau khara khangasaraga miyamda khudo tamsige assembly tamna lili lakpa relief camp da lariba moregi inmesing police na tear gas na singba kapna takhaibada miyoi nipa yauna paumi amasu police na phubada soglei mamang sa ilising aniga sumna kungahomdagi me ahumdagi hauna kanglup anigi marakta thokliba akan balan asina maram oitida moreda leiba maitai singba kuki merten singa yumai thaduna talakpadagi Hauzi Imphal East Akampata Leiba, Ideal Girls College ta hangliba relief camp asida sangjapam lawduna leiriba, Inmesing gi apunba committee ama oiriba Committee on Protection of Mighty Victim Morena Sinduna, relief camp da lariba miyosing athuba matamda masagi pongnapam lamdam, Moreda hanjalhan biyo haiba dabi tawduna assembly tamna ngasi lili lakpada, police na athingba piduna tear gas amadi, mob bomb na singba kapna takhaibada, masagi mathau pangthokkiba paumi ama yauna inmet nipan asokpa nang lei. Press na phangba paugi matung inadi ngasi ayu pung 12 taba matamda Imphal East ke akampa thangliba relief camp da lariba moreda ge lanjen na riba inmesing na assembly tamna lili lakhi lili adu chingjamai singam thak yorapada maching yamlawa policing thomjenduna thingduna thamke maduda ge naka animakta mungna rakhe police na lili lakliba inmesing da tear gas amadi mob bomb na singba kapsinuna tangkhai ke inmesing ge maike dagi su police tamna nungna singba langsin ke Police na kahena mob bomb amadi tear gas na chingba kapsin badagi miyoi mapan sokuna hauzi Jenims Hospital da laying chathare soklaba miyoi sing adude more haina mokong ward number 7 dagi yumnang ibechawbi mapuroi bagi ming wai ibaton inaw laima sagra pam jaini phu mapuroi balai khidraba S Basanta Kaisam Thaja TS Sanatoy NRS Robit Churchampur dagi maisnam tomba hairiba relief camp da lairiba miyoi sing asine Asopasing asi kudakta Jenims Hospital da pukatuna lengbagi thabak chathari hairi amaramda ngasigi lili adugi paulawa lakpa Impact TV gi reporter asi mangang kauba paumi asi police sub inspector amana tamchina phubadagi soktuna hauji Rasmiti city da laikana duna leire paumi asina camera paduna thaudo adugi paulawa matamda police sub inspector aduna kinna thinbadagi magi sarukta I tana sokhi solaba paumi RC mangang na phongdoropagi matung inna Thaudo adugi paulong na honabada police sub inspector aduna paumini haina taklaba fawbada thawo sitana kinna thinduna so ankibani masigi mathakta masana pariba camera amadi mobile munduna thugaike loinina paumi hato ura haiba ofam fawba akan aring saduna haikhiare police ki kahema thawo ase auba miyoi singna aduki matik penakhide soloba paumi RC mangang na masagi mathau pangtokuna paulong na bahona ringai da police sub inspector aduna Maram saduna khutthaduna phujaibagi thabak chatharakpa adu kahemba thawongni haina yamna kana yaningda phongdokki amaramda ngasi police na lili lakpa imesing tangkhainaba akan mamongda tear gas amadi mobom na chingba kapa aduda Eastern Ideal School akampata mahitam liba pikliba mairosing pakhatnaduna kapna lawnakhi masagi school classroom ge phan makhada pakthaduna lotnakhi police ki kahemba thawong aduda pakhapadagi mairo angang kaya wanthap ayawduna Kudakta ambulance ta pukhatuna manakna pa hospital singda laikanaki police na chathakhiba thawong adubu miyamna asuki matik pendaba phongdokhi Manipur river ge mathakta kuki singa sagapa hawrakliba thong thugainaba thabak lokhalagani thong sabagi finance kanana tawbana haiba khangba khara leire CM Chandel amasung Kasing district ke lona bada leiba ke Moram village da government ge ayaba yawgna kanglu amagi meyoi singna Manipur river ge mathakta RCC thong sagaliba sing ase lenga asina thugainaba honaragani haina chief minister Biren haikhrei wafam asi ngarangdagi hauna chathaba hawrakiba 32 suba Manipur legislative assembly gi taruk suba session gi ngasi nini chama nimita opposition gi America ngujam ranjina pokhalakiba wang amagi pakhum oina house ki leader oiriba Biren pakhum pikhibani opposition MLA ke ranjina pokhalakiba wang aduda lenga ki ayaba yawgna miyoi amana RCC thongsabagi ayaba leibra January miyoi singi mathakta kari thabak lokholabage sagapa horakliba thong asi kari tawgadoribana haiba ofam house thambiyo haiki wang asigi pakum piraduna government ge knowledge yawduna chingtem khairamba lambi sembana chingba thingbagi government ge care guide policy ama leijai ayaba yawduna asawa thong ama saramba si government asina yate Manipur river mathakta miyoi kharna thong sagapa horamliba si hek paw phangbaga DC SDO police paramilitary forcing Thaga thong sarama chingki khudakta government gi maikedi gi order toki saribu khul adugi sifa adugi mathakta FIR lakhatki makhata na amu hana thong saga pa hore habagi paw phangbadagi chalubade ising chorambadagi
action lokhapa ngamdana leire logi wangbada thong saramba sing adu fagani haujiki oina thong saba thingkre saramliba sing adu makhatana sahandanaba thugainaba thabok lokhaikani lona yadaba khudima compromise tawroi haujik tholiba lan asiga mari lenyana fagalliba mayam asina khudamni CM na makhatana thamkhibadi haujik thong asi sanaba honabada finance kanana tawramlibano haiba khangba khara leire hariba miyoi sing asigi mathakte FIR su palaga leire jab jaba action logani thong sabagi thabak su makha satharloi tanja hek phangba kanda aikoi thugaina ba honagani haina house thamki Emer Ranjit na Singzamaida police na chathakiba ka hema thongbu 0 hour the house pukakre ngasi more de gelanji naraktuna akampa relief camp da lariba imesing na athuba matamda masage mayamda hanjilhan biu haina dabi dawduna yamna santi oiba khongsa ama assembly tamna laksabada policing na tear gas ama demo bomb na singba kapchinuna hingsagi thong chathakiba adugi matangda ngasi assembly mifomgi 0 hour the opposition ge congress ki MLA K Ranjina police na chathakiba ka hema thong adugi matangda house pukake loina police ki asigomba ka hema thong ase thondanaba leader of house ki pungning singchingke America Ranjina house thamkhibade Jurchampur amade atai kuki taba mafam singna kuki singna yamna chaungna khongjang changsilakpa matamdadi police na matam chana laksimba ngamde hiramasi ga mari lenyana chief minister na sungarang house thamkhibada democracy chapaleba asida sangbidana piriba freedom of speech and expression gi matung inna ka hena athingba pikidabane henjilakpadi yaroi lengak leire haibadu khangangani haina house phongdokhi adubu ngasi moreda gilanje naraktuna akampa relief camp da leiriba inmesing na assembly tamna lele laksabada police na ka hema thong chathaduna aso apanangan khibane masigoma thawdo ase matungda amu hana thoktanaba Manipur police ke makok thongba singda amu hana tawdanaba lenga ke maikede ga khangan biu mairoi singda chathakiba police ke ka hemba thong mairoi lup taruk na condemn tarakli ngasi akampa ta leiba Ideal Girls College da hangduna leiba relief camp da leiba image singna changsingkiba khongsat lili amaga mari leina khongsa aduba Manipur police na tear gas mo bomb na singba kaptan tangkhaina ba honabada mafam aduda leiriba Eastern Ideal School akampat hariba mairoi sanga sida mahitam liba pikliba sahi nauriba mairoi singbo aki akham phone kiba amade nangangkiba thong aduba mairoi lup tarukna akam mongda yaningda phongdorakli mairoi lup taru asige president singna khoyek piduna press thadoropa chero asin haribade miyamna horopa ihau ama thingnabagini harabasu mairoi sangsing amadi mairoi singda aki akhang nanganba si wakhal mase amata khantaba ngamdabagi thawongni loina yamna lebak macha tadaba thawong ase makhatana tawbiduna basu mairoi lup tarukna mari leinaba khudimakta appeal tarakli I thopa makai paumi furakpa bu yaningdaba phongdorakli ngasi singjamai wangba akampata leiba relief camp gi miyoi singa police ka kana mungnarpa ge thawdo amada pauloba sasaba Impact TV ki reporter asi mangangbo sub inspector SI amana yamna tamchina I thopa makai furakpa bu All Manipur Local Cable Operation Association na yaningdaba phongdorakli Association asige general secretary N Sirji Singana press thadoropa chero asin haribadi mara leiraba SI asige mathakta logi oiba lokhotpa yaba thabak sing lokhat piduna media bo athingba pibigano haina Manipur lenga ki mafamda hajarakli loina achigoma thawdo asida chenaba miyoi sing matung tarakpada All Manipur Cable Operator Association na tumina khak leithoroi hairi cyber crime na misam phakhiba yaningde athobada thadokadabani haina hairokto khongjang changsingkhrei Imphal West District ke Cyber Crime Police na ngasi ayuk Thawa District ke Hairok Part 2 kaithe mamangdagi thoksam birje chainifo apopo lekhidraba khelendro kauba micham ama phajingkhibagi thawngbo yaningdaba phongdoktuna ngasi lekai adugi maya paibesing amadi lekai adugi File Society ki thawmi singna Hairok kaithel mamangda wakami phamkhrei phajingkhiba thoksom birje po athubu matamda condition amata yaudana thadokadabani haina demand tawkhrei ngasi khongjang aduda saru yakiba singna birje phaba yaningde micham phaba yaro habana chingba thaba bread card kya supaikhe waka khongjang adugi matangda File Society Club ke general secretary ningthaujam sanatomba maitei hai ngasi cyber crime police na phajingkhiba birje asimi chamne ma Hairok municipal council ke ward number 6 ke councilor oibadana tena municipal council asigi su vice chairperson ge phampai ribane ma po cyber crime na phajingkhiba che khudakta thadokadabani hai ke Sanatombana makatan hai Bridge pu phajingkhiba asi mahak Bridge na Facebook da thagaluba post amagi oigadra haibagi singnaba lei leba asi Indian constitution na piriba ningtamba wangangba isagi aningba apama phongdokpagi hak leitarabra lo haibadu lama sida mangkhrabara
maram chadina micham amabu hekta ngami haiduna phaba yaroi Bridget pu atubu matamda condition amata yaudun thadokadabani haiba ofam singsu sana tombana phongdokhi AR Autopa Yaro Hana Churchampur District Lele Chakray, Churchampur District Atopa District Singalona Bampham Singdegi, Central Police Armed Force Maru and Assam Rifles Lautoki Bayaro Hana, Nanumidang Churchampur District Manung Zamba, Gotol Koksabung Amadi, Khangba area the candlelight Kilele Amapong Tokray, Lele Ado Cotton Area Defense Committee, JADC Nasinina Pongtokivani, candlelight vigil and protest against the arbitrary attempt to remove Indian Army. AR from Hills Haiba banner ki makhada sakhiba lili adude miyamna AR protect and save our life. AR don't go back. The mighty militants are the problem, not the AR. Haibna singba pledkar kya supai ki.